Manipur kanba khongchat MLA nifu nipana Sharuk Yakhidabagi Maram Athuba Sengdorak-Kadabani. Manipur irang asi loishinanaba mihut singna thabak tawroktrabadi miyamgi achoba ihok lakani haina Coordinating Committee on Manipur Integrity Cocomi na phongdorakre. Ngasi lamfelda leiba Cocomi gi office da pangthokpa pawgimpham amada luf asigi coordinator Thokchom Somrendro na phongdorakibada ngarang chatkiba Manipur kanba khongchat Sharuk Yakhidabagi lakiba MLA ani amadi miyam buthagatli Somrendro na hai Miyam gi miru oina lariba Minister MLA singna ngarang miyam laukiba warif sing athuba matamda thabak to onthoknanaba thabak paikhat haninge luraba tanpam asida miyam gi mihut singna tumin election batarbadi miyam gi akanba ihok lakani leiriba chawsang singna su thongna leina topa community gi chawsang singna aranba thabak tawriba aduda support tawriba sum asigumna aikoi gi su mating leina wangangba ngambagi matam yaure aikoi masel chingthanalbagi matam natre amaromda Mamang the cookie singna Sero Maning the Leba, Molom Village ki Manakta Cheliba, Manipur Turel gi Matak the Thong, Sagalambadagi, Disina, Sabayaro Haina Ting the Basu Makatana, Sagalambatenare. Masilega is Security Advisor, DGP, Chief Secretary Naming, Ichang Chang the Bagum Toriba, Silibak Tibani. Amarom the Jiribam the Togliba Iranga Sida, Manipur Lengang Naming, Jang the Badagi, cookie singna, Maitegi Yum Sing, Maitabagi Tabak Jatarak Basi, Lenganga, Atuba Matamda. Ting the Batarabadi akan be Holakani. Amadi Narang Chetkiba Manipur kanba khongchat aduda MLA Minister Nifo-Nipana Sharuk Yakhidabagi Maram Athuba matamda Sengdorak-Kadabani haiki. Arama khongkhang tawriba do mako fully support toroga ngamung bodu maina koiju mating leina ngamgi matam do hojikti ore khoi gi phibamna suktung sokhibase khoi mating leina wangang bangam khoi masen gi marakta muknaba aduna maram oraga thon mani haibase kokumi site gi thamjari lengang na hanjan na khoi tawboi aroi national da sokdabu oi haidra khoi gi keno gi serou de leiba monom Kunda Sariba Tongi Sagano Haidana, Dishina or Tokton later. Lady Bapum, the Gamu Hinkalam Haidar. How did the Langak Amadi, Central Langang, Tori of Tabaxi, Tabak, Makasa Taribra, Auxiliary Security Advisor, the DG, and the Chief Secretary. I have Tabakasida, Ming, Jinjang the Dongoba. I be Tongi, which can be up from Pak other than Ningarang when Ubus. Langang, the Wayaro, Haraga, the Sum to Holisina, the Aquashita, the Wayaro edition of Topa, some little Kilapamina. As a Gamana, Ziri, Dauji, Kogi, no. May kai na yum may tarakbagi pibamda nan su tai ngarang su tai pre plan toroga thakki mo wan mama ngarang chu ko yumanga farm house ngo tai hai masi pose koi kudapta khunna ba center gi lenga amru state ki lenga na koi thok pakhat piu natraga dia koi tongan ba ihu kya koi thola gani common people amuna sigi changda Tens Kakala Mutamda, Niang Miru or Baleba, Kangan Leva Makodi, Aku people on the Levam forever. Madu young responsibility love the Bahibasa, Masi, Makovish over, Shoibam the Masi, can go Piragadi Yan Pike, Madame the Piraga, Karigi, Asumba, Manipur Kanaba Khongchat, Karigi the Mapta, Karigi Yaudim now, I would do. Shengoningi,